ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈ꯭ꯋꯥꯏ ꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯄꯥꯁꯤ ꯁꯤꯒꯤ ꯅꯤꯄꯥꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯪꯗ ꯍꯦꯛ ꯂꯩꯔꯤꯕ ꯑꯅꯤꯁꯨꯕꯗ ꯈ꯭ꯋꯥꯏ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯤꯄꯥꯁꯤꯅ ꯁꯤꯒꯤ ꯅꯤꯄꯥꯁꯤꯅꯤ ꯍꯣꯏ ꯃꯈꯣꯏꯁꯤꯅ ꯃꯥꯂꯦꯝꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯀꯣꯛ ꯃꯊꯪꯕꯨꯗꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯕꯤꯂꯤꯌꯅꯤꯌꯔ ꯉꯥꯛꯇꯅꯤ ꯇ꯭ꯔꯤꯂꯤꯌꯅꯤꯌꯔ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯇ꯭ꯔꯤꯂꯤꯌꯟ ꯑꯃ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯃꯁꯤꯡꯅꯤ 1ꯒꯤ ꯃꯇꯨꯡꯗ 0 ꯍꯥꯞꯇꯣꯔꯤꯕꯅꯤ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯑꯒꯗꯤ ꯗꯤꯖꯤꯠ 14ꯒꯤ ꯁꯦꯟꯐꯝ ꯑꯃꯃꯨꯛ ꯑꯣꯟꯗꯣꯔꯤꯕꯅꯤ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯏꯂꯣꯟ ꯍꯣꯏ ꯕꯦꯖꯣꯁ ꯍꯣꯏꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯇꯥꯟꯁꯤꯜꯂꯛꯄ ꯃꯈꯣꯏꯒꯤ ꯕꯤꯂꯤꯌꯟꯁꯤ ꯊꯣꯛꯈꯤꯛꯇ ꯂꯥꯛꯊꯣꯔꯝꯗꯨꯅ ꯃꯥꯂꯦꯝꯁꯤꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯤꯂꯤꯌꯅꯤꯌꯔ ꯃꯤꯡꯊꯣꯟ ꯇꯥꯟꯕ ꯌꯥꯒꯗꯕꯗꯨꯝꯕ ꯃꯍꯥ ꯀꯔꯕꯥꯔ ꯑꯃ ꯂꯤꯡꯈꯠꯄ ꯍꯧꯒꯠꯄ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯁꯛꯅꯥꯏꯔꯕ ꯑꯃꯦꯔꯤꯀꯥꯟ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯁꯤꯁ ꯅꯤꯜ ꯗꯒ꯭ꯔꯥꯁ ꯇꯥꯏꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥ ꯀꯔꯕꯥꯔ ꯑꯃꯗꯤ ꯂꯩ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯗꯣꯡ ꯂꯩꯕ ꯀꯔꯕꯥꯔ ꯑꯣꯏꯒꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯅꯤꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ ꯍꯣꯏ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤ ꯇꯧꯕ ꯇꯧꯗꯕ ꯏꯂꯣꯟ ꯍꯣꯏ ꯕꯦꯖꯣꯁ ꯍꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯇ꯭ꯔꯤꯂꯤꯌꯅꯤꯌꯔ ꯑꯣꯏꯔꯛꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯃꯌꯥꯝ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯕ ꯃꯍꯥ ꯀꯔꯕꯥꯔꯁꯤꯒꯤ ꯌꯨꯝꯐꯝꯁꯨ ꯃꯈꯣꯏꯅ ꯊꯨꯂꯝꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯈꯨꯠ ꯊꯥꯕ ꯍꯧꯈꯤꯕ ꯂꯂꯣꯟꯕ ꯅꯨꯄꯤꯗꯨꯅ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯈ꯭ꯋꯥꯏ ꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛꯇꯨ ꯂꯥꯏꯅ ꯅꯝꯊꯦꯛꯇꯨꯅ ꯑꯇꯣꯞꯄ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯅ ꯂꯥꯝꯕ ꯇꯥꯟꯅꯕ ꯐꯪꯂꯣꯏꯗꯕ ꯃꯈꯜꯒꯤ ꯊꯥꯛꯀꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤꯗꯅ ꯄ꯭ꯂꯦꯅꯦꯇꯔꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯏ ꯉꯁꯥꯏꯗꯩ ꯍꯥꯏꯖꯔꯤꯕ ꯃꯍꯥ ꯀꯔꯕꯥꯔꯁꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯥꯏꯅꯤꯡ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡꯗꯨꯝ ꯅꯨꯡꯖꯥꯎ ꯑꯦꯁꯇ꯭ꯔꯣꯏꯗꯇ ꯈꯣꯡ ꯇꯧꯕꯒꯤ ꯀꯔꯕꯥꯔꯅꯤ ꯁꯤꯒꯤ ꯀꯔꯕꯥꯔꯁꯤ ꯀꯔꯤꯒꯤ ꯁꯦꯟꯗꯣꯡ ꯑꯁꯨꯛ ꯂꯩꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯄ ꯑꯦꯁꯇ꯭ꯔꯣꯏꯗ ꯈꯔ ꯀꯔꯤꯒꯤ ꯃꯃꯜ ꯍꯥꯏꯒꯠꯇꯨꯅ ꯇꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯕꯥꯜ ꯕꯖꯥꯔ ꯁꯤꯂꯥ ꯕꯨꯛ ꯁ꯭ꯇꯣꯔꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯅꯤꯜꯇꯣꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯇꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯤꯖꯪꯒꯤ ꯂꯩꯇꯦꯡ ꯇꯦꯟ ꯗꯦꯀꯣꯔꯦꯁꯟ ꯂꯥꯏꯠ ꯑꯦꯟ ꯃꯥꯟꯗꯞ ꯗꯦꯀꯣꯔꯦꯁꯟ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯃꯃꯜꯗ ꯊꯧꯒꯜ ꯇꯧꯖꯔꯤ ꯅꯤꯜꯇꯣꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯃꯌꯥꯝꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯑꯥꯏꯇꯝꯁꯤꯡ ꯀꯥꯔꯄꯦꯠ ꯁꯃꯤꯌꯥꯅꯥ ꯀꯅꯥꯠ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯃꯗꯤ ꯗꯤꯁꯄꯣꯖꯦꯕꯜ ꯑꯥꯏꯇꯝꯁ ꯑꯍꯣꯡꯕ ꯃꯃꯜ ꯑꯃꯗꯤ ꯑꯁꯥꯟꯃꯜꯗ ꯐꯪꯕꯤꯒꯅꯤ ꯗꯤꯁꯄꯣꯖꯦꯕꯜ ꯑꯥꯏꯇꯝꯁ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯄꯤꯖꯒꯅꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯋꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯔꯗꯔ ꯇꯧꯕꯁꯤꯡ 10% ꯗꯤꯁꯀꯥꯎꯟꯠ ꯑꯃꯁꯨ ꯄꯤꯖꯒꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯍꯧ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯅꯝꯕꯔ ꯍꯦꯛꯇꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯅꯤꯜꯇꯣꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯔꯁ ꯑꯃꯁꯨꯡ ꯖꯨꯄꯤꯇꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯆꯕꯨꯟꯁꯇꯒꯤ ꯍꯦꯛꯇ ꯅꯩꯅꯕ ꯍꯧꯔꯁꯤ ꯁꯤ ꯃꯐꯝꯁꯤ ꯈꯛꯇꯗ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩꯔꯤ ꯃꯁꯤꯗꯩꯗ ꯈꯣꯡ ꯇꯧꯕ ꯃꯇꯝꯗ ꯗꯣꯂꯔ ꯀ꯭ꯋꯤꯟꯇꯤꯂꯤꯌꯟ 700ꯒꯤ ꯃꯊꯛꯇ ꯇꯥꯟꯕ ꯌꯥꯒꯅꯤꯗꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯏ ꯃꯔꯝꯗꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯔꯥꯡ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯇꯥꯡꯕ ꯃꯆꯥꯛ ꯃꯆꯜ ꯀꯌꯥ ꯑꯣꯟꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯌꯥꯎꯏ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯁꯅꯥ ꯂꯨꯄꯥ ꯄꯦꯂꯦꯗꯤꯌꯝ ꯄ꯭ꯂꯥꯇꯤꯅꯝ ꯑꯁꯤꯅꯆꯤꯡꯕꯅꯤ ꯄ꯭ꯂꯦꯅꯦꯇꯔꯤ ꯔꯤꯁꯣꯔꯁꯦꯁ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯅ ꯏꯪ 2012ꯗ ꯍꯤꯁꯥꯞ ꯁꯨꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯑꯄꯤꯛꯄ ꯁꯨꯞꯅꯩ ꯃꯤꯇꯔ 30ꯃꯨꯛꯇ ꯄꯥꯛꯄ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯗꯒꯤ ꯈꯣꯡ ꯇꯧꯗꯨꯅ ꯇꯥꯟꯕ ꯄ꯭ꯂꯥꯇꯤꯅꯝꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯥꯔꯀꯦꯠ ꯚꯦꯜꯌꯨꯗ ꯗꯣꯂꯔ ꯕꯤꯂꯤꯌꯟ 15ꯗꯒꯤ 50 ꯐꯥꯎꯒꯤ ꯃꯔꯛꯇ ꯃꯃꯜ ꯐꯪꯒꯅꯤꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯂꯥꯇꯤꯅꯝ ꯌꯥꯎꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯈꯛꯇꯗ ꯌꯥꯎꯕ ꯄ꯭ꯂꯥꯇꯤꯅꯝ ꯆꯥꯡꯗꯨꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯉꯁꯤ ꯐꯥꯎꯗ ꯈꯣꯡ ꯇꯧꯕꯗ ꯐꯪꯈꯤꯕ ꯑꯄꯨꯟꯕ ꯄ꯭ꯂꯥꯇꯤꯅꯝ ꯆꯥꯡꯗꯨꯗꯒꯤ ꯆꯥꯡꯁꯤ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯥꯏꯅꯤꯡꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯆꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯂꯥꯇꯤꯅꯝꯒꯤ ꯑꯦꯀꯅꯣꯃꯤꯛ ꯚꯦꯜꯌꯨ ꯈꯨꯗꯛꯇ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯣꯔꯤꯕꯅꯤ ꯑꯣꯟꯗꯕ ꯌꯥꯔꯣꯏ ꯄ꯭ꯂꯥꯇꯤꯅꯝꯒꯤ ꯑꯦꯀꯅꯣꯃꯤꯛ ꯚꯦꯜꯌꯨ ꯊꯛ ꯑꯣꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯀꯌꯥ ꯑꯃꯒꯤ ꯃꯃꯜꯁꯨ ꯈꯪꯍꯣꯡ ꯍꯣꯡꯗꯣꯛꯍꯟꯗꯣꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯉꯁꯤ ꯁꯥꯔꯤꯕ ꯄꯣꯠꯊꯣꯛ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯥꯕꯗ ꯄ꯭ꯂꯥꯇꯤꯅꯝ ꯒ꯭ꯔꯨꯞ ꯃꯦꯇꯜꯁ ꯌꯥꯎꯕ ꯃꯔꯝꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯜꯂꯤꯕꯅꯤ ꯃꯔꯝꯁꯤꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯥꯏꯅꯤꯡ ꯂꯥꯛꯈꯤꯕꯗꯩꯗꯤ ꯄꯣꯠ ꯆꯩ ꯃꯃꯜ ꯍꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯈꯣꯡ ꯇꯧꯕꯁꯤꯡꯅ ꯇꯥꯞ ꯇꯥꯞ ꯂꯥꯛꯅꯕ ꯍꯣꯠꯆꯤꯟꯅꯗꯧꯔꯤꯕꯁꯤ ꯃꯁꯤ ꯄ꯭ꯂꯥꯇꯤꯅꯝ ꯈꯛꯇ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯆꯥꯡ ꯄꯥꯛ ꯆꯥꯎꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯗ ꯌꯥꯎꯒꯟꯕ ꯑꯥꯏꯔꯟ ꯅꯤꯀꯜ ꯑꯣꯔꯁꯤꯁꯨ ꯃꯁꯤ ꯒ꯭ꯂꯣꯕal ꯄ꯭ꯔꯗꯛꯁꯟꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯌꯥꯎꯒꯜꯂꯤ ꯑꯆꯧꯕ ꯑꯦꯁꯇ꯭ꯔꯣꯏꯗ 16 ꯁꯥꯏꯀꯤꯒ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯀꯣꯡꯉꯧ ꯑꯃꯗꯤ ꯌꯣꯠꯀꯤ ꯗꯤꯃꯥꯟꯁꯤ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯌꯥꯎꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯁꯤ ꯑꯦꯁꯇ꯭ꯔꯣꯏꯗꯁꯤꯡꯁꯤꯅ ꯂꯣꯏꯅꯥꯏꯗ ꯊꯥꯛꯇ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯥꯏꯅꯤꯡ ꯇꯧꯔꯤꯕ ꯀꯣꯔꯄꯣꯔꯦꯁꯟꯁꯤꯡꯗꯨꯁꯨ ꯃꯁꯤꯡ ꯊꯤꯕꯒꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯊꯥꯛꯇ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯣꯃꯟ ꯁꯦꯟꯁꯅ ꯑꯗꯨꯝ ꯈꯪꯕ ꯌꯥꯕ ꯋꯥꯅꯤ ꯐ꯭ꯌꯨꯆꯔꯗ ꯁꯤꯒꯨꯝꯕ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠꯁꯤ ꯑꯔꯥꯞꯄꯗ ꯊꯝꯂꯣꯏ
Near Earth asteroid chadana aikoigi Prithvi gi rap lapnadana asteroid lising kun gi mathakta leiri. Lising kun sigi marakta khwai mamal tangani panaba asteroid amasu sakhang bangamkhre. 16173 Ryugu haniming tholi. Masdai kot pe yagadaba senpamsna $83 billion lom oigani panari. Mars Jupiter ani gi marakta leiriba asteroid ma paisdagi di. Sumne asteroid ama khaktadagi $1 trillion chama gi mathakta kot pe yagadaba asteroid chatret ka tarama thoi. Scientists na hana khangtuna laglabani. Asteroid ama gi mamal $100 trillion haibasi masi phagi pharang nate. Prithibista leiriba apan balibaki 2014 gi GDP ga manari bani. Adubo problem de hojau siki leiriba bigyan gi chawkhat pagi film study asteroid khong to budget haibasi masi khudong cha da ban pik thanba achowa challenge amoiri. Khwai maroi bu khudong cha da bharagadi space ta paithok paisin to wasi self phajana sang thabak amo oibisni janji am chawi. Mars grah chat pe yaraknaba space khongchat ki kharsa an thanabagi pandam da Elon Musk SpaceX na fara rocket amani spacecraft kya sadunu puthorakpadagi sundrang khongchat ki kharsa hanadagi mafam khangnadi antare. Kudamoina jahi kullongi mamangda Jenny 2 hariba rockets da sumnai kg ama khaki mal haptuna low earth orbit phawdung thagatpada lupa lakh ani makhairam changami bani. Adubo SpaceX na moigi Falcon Heavy rocket puthorakpadagi kg amagi mal low earth orbit thagatpada Jenny 2 da changkiba senphamdudagi tangkhai marom dhyan thalagle. Asumna tungdasu space khongchat ki kharsasi makhatana phanyam hantaragasu asteroid gi sanalupa honduna Prithvi da puslak pa haibasi masitin da haibda lairagasu thabak ton thokpadadi khudong chadaba aruba kya da mayong nakhigani dana expert kya na phumdoi. Adubu masi sungoi oithoi haibadi scientist ayam man haidade maramdi bigyan gi khongjel sisu khangyang khalakpasi masitta tan thoklibani. Scientists kargi matungina future asteroid mining si masit thabak ton thurpa taragadi sel amani matam changba hanthanabagdama asumna torpi ai hairi madudi mamal tangbe asteroid ma khanduna sakti lereba sundrangi gari apai bisingna upay amana tragama tawduna asteroid si ekoi Prithvi ski mathakta safaba lambe lam khanduna jingsalakani. Mastai di khong tawa mi amadi robot sing thagatuna thabak hojlangani. Aphangba mamal yam pot kutima Prithvi da hontarakuna factory sing the process to holaga pochai sab snaba holakani. Sundrangi nungjaw ma Prithvi gi akoibada inang nang koina pahlaga masibai koina sendal lambi snaba haibasi hek tawda maring marangba chanaba yaroi da waina pause da yomiram gani. Adubu masi US nagarik sing yoinadi noina bu tawong amni di tawso masda lengang na thingba leite 100% legal oi haina pukning dum thogatuna lagli bani. Ekhoi gi grass da phangba resource kya amadi nong gi tangsil lagi bani. Mastagi ngak thangatuna soraren de yangkat pawrokhi bani.